Akasvani Imphal Wahengbam Rajesh pau pajari ahanbada maruba pau Manipuri ngasi dharmagi chatnabi amasung harau tayambaga loinana cherauba kumai pangthokli Security Force na Manipur gi tongan mafamdagi kujukulai sing lalauba sing amadagi drug lalonba sing phagatle amasung leibagasna ngasi Bharat Sangbidan bu semlamba Dr. B.R. Ambedkar gi chama kunthra mari suba mapok komon numita ikai khumnaba ulakli Manipur ngasi dharmagi chatnabi amasung harau tayambaga loinana cherauba gi thoram pangthokli kumai asiga mari leinana ayuk anganbadigi hogduna yumthong khudingda dharmagi oiba lining laisongi thoram sing pangthokpa kummamagi anau apen sing mapu magi mafamda katlaba matung mathe lukoi semduna amaga lanaba nupi obi singna mama mapa amadi mabung mapa singda khudol biba amasung nungthilgi matamda manak nakpa singda kabana kumai asigi mapung oiba saktam oiri Cherawa kumaina lakpada Raijapal yauna luchimba kayana yaipa paujel pirakli Mahaki paujelda Raijapal Ajay Kumar Balan hai Cherawbuna ari anau sinaba anawa wakalon asa amasung chokotpa oirasnu numit asida imung manunggi myoising amato oina punsinaduna akhanaba mathel langduna mapu mahaki mafamda thauni jai numit asina lakpada santi chokotpa amasung nungsi chanaba purapa oirasnu Manipur Vidhan Sabha gi Adaksa Chokchom Satyavartana Paujel amada hai numin asina nungaiba anaek yaudaba amadi chokotpa oirasnu anauba chahina lakpada lamdam asa nungsi chanaba chokotpa amadi ingtapa lamdam ama oirasnu mahaki paujelda hanagi mantri Govindas Konthokjamna hai sajibu cherawana lakpada lamdam asida santi chokotpa amasung amat oiba purapo oirasnu Kendra gi hanagi mantri Dr. R.K. Ranjanasu sajibu cherawana lakpada lamdam masi mara chetpa ingtappa nungaya paba lamdam ama oilasi hari Security Force na Raija sigi tongan mafam singda thihumgi thabak leptana chathari Manipur Police na thopa cherol amada hai Imphal East dilagi yangang popai Police Station gi manung chanba Natum Singh Sana Sabidagi hand grenade ahum detonator nipan tube launcher mari insas LMG magazine ama nongoi maru sing tokning sing parabomb bulletproof jacket singba phagapangamle Churachampur Jilagi Jail Mall Khulda Saramba Village Volunteer Singi Training Camp ama thugai kre Manipur Police na ngarang Imphal East ki wangkhaidagi UNLF ki miyoi ama phare mangundagi pistol ama kapa yariba nongoi maru 15 mobile phone ani masiga makha tarakpada thihumgi thabak chathabada SMG carbine nongoi ama 9mm pistol ama hand grenade ama nongoi maru kyamarom phagale hari Manipur Police na kundrakpam awang laikai dagi UNLF P gi miyoi amasu phagatpangam ki hari Tenokpal Jilagi Morida Leba Mumpi Kulegi GI Sit Uralamba Miyoi ani Phagat Pangamle Ngarang Imphal Police Station gi Manung Chanba North AOC amasung Tamenglong Jilagi Tadbung dagi heroin powder sing Phagat Pangam ki hari Rajya Sabha gi MP Laisemba Sana Jawbana hari Maraibak Majati bu nungsiba ninganaba laitana thauna laina miyamgi amadi leibak kidamak hingba amasung thawai thaba ngamba mirol sing semgatlabadi Rajya sigi samasya sing kohanba ngamgani Imphal West ki lamboi khonlang khong ground da arambaina sinduna chatharakiba masigi unit singi football tournament loisinbagi thorumda Sri Sana Jawbana hai Maraibak Majati bu nungsiba ninganaba laitana honaba thauna laina miyamgi amadi leibak kidamak hingba amasung thawai thaba ngamba adu ngasigi nahasing na ulli Raija sida English singani kulumdoigi me ahumdagi thorkiba irang asida lamdamasda leiriba miyamgi punsi amadi lantum kannabagi damak naha kayana chongthoraki mahang hai Nasidagi sa ikunthar muki mamangda miyamgi thabak tawjarappa matamda toran ba matamdugi aikoigi lusimba singna function singda aikoigi wangang bataki aikoigi Manipur se semba thokadawa mandre problem yam se masigi solution aikoi thibada wagane si am tatana haiba taki maduda aihangna angang iwoina aigi wangang badi gaujaki madudi solution lay Karena solution, untuk Manipur yoriba, problem thalle hari bas mayam saya masih solve kalau amat tengah iba lamedi kainu hari matanda, mari bang mingba, mathauna laiba, wana bakan ba, subano bakan ba, mabusel sengba, aduga mari bang kita makta hingba sungamba, tawai thaba sungamba, miru yang makatang, ikon sengba pengamagadi, hari ba problem yang sigi solution oigani. Thasigi manga digi tara phawba Thailand gi Bangkok to leba
Assumption University Aquatic Center da pangthokeba Arena Thailand Age Group Swimming Championship da Manipur gi sanaroi singna sanagi takman ahum amasung lupagi takman ahum lor lehari Central Swimming Club Wangkai Ningthem Pukri mapagi sanaroi singna mahut sinuna saru yakiba aduda Malemgi Club humdoi gi manungda club asina tara humdoi suba rank taki hari tabiriba pawasi Akashbani Imphal legini Leibag asina ngasi Bharat Sangbidan bu semlamba Dr. B.R. Ambedkar gi chama kuntra mari suba mapok kumon numita ikai khumnaba ulagli numit asiga mari dena leibag ki tongan mafam singda thauram kayamarum pangthokli Rashtrapati Uparashtrapati Pradhan Mantri Lok Sabha Adyaksha amadi Sangsad Sadasya singna Parliament House Complex da leiba Baba Sahib ki mitam da leikatuna ikai khumnaba utkani Ambedkar Jayanti numika mari lenana Pradhan Mantri Narendra Modi na ngasi Haryana tongan chakot thorangi project kaya jatra hongani amasung sangagani Pradhan Mantri na ngasi Hisar da satuna mafamdugi Ayodhya tamna paigadaba commercial flight ama hogdokani amasung Hisar airport ki anowa terminal building jatra hongani Siri Modi na miyangi mifam amadasu wangangani madugi tungda Pradhan Mantri na Jamuna Nagar da chakot thorangi project sing jatra hongani amasung sangagani lamdam maduda mai phanganabagi infrastructure hena fagaranbagi pandamda Siri Modi na Jamuna Nagar da Dinabandhu Soturam thermal power plant ki megawatt chanipan ki modern thermal power unit ki jatra hongani Governance scheme bu hena kumang saksil hanabagi damak Pradhan Mantri na Jamuna Nagar gi Mukarbarpur compressed biogas plant amagi jatrasu hungani mahagna kilometer tara marirom sangba Riwari bypass project su sangagani project asi Bharat Mala pariyojana gi makhada lupa koti lisingama humbudra rom changna paikat pani Bharat ki cooperative ki lamda singthaningai oina awonba ama purakliba asida kendra gi griha amasung cooperative mantri Amit Shah na thagapa phongdokre Madhya Pradesh ki Bhopal da rajya thaki cooperative mifam da wangang anduna Sri Shah na hai Modi sarkar na cooperative ki lam chokor hanaba cooperation mantraloi semkhibani ngasi phongba pausi singi maroi pausing gidama hojik Khaidem Geetchandra leire Geetchandra Thakachari Rajesh Cherau sing yauna Manipur ki tongan ba mafam singda leiba athaubu singi khubamda haikalika tamkheba Wakap Amendment Act kamari lenana Congress na phongdokeba wafam yauna tongan ba pausing ngasi Manipur do phongba pausi singi ahanba lamaida maroiba pausing oina phongnari athaubu singi mafamda ikai khumnaba utkhaiba pau amasung Wakap Amendment Act ta Congress na hai Constitution gi mayoktani Supreme Court ta wakalagani haiba pau Sanga Express ta ahanba amasung anisuba headline tawdunu phongli Pausi Sanga Express English Edition yauna tai pausi sing Pongnafam People's Chronicle Morning Bell Huyalan Pau Naharol gi Thaudang Isel Express Sana Laibak amasung Free Press pausi sing dasu ahan belamaida maroiba pausi ngoina phongnari Union Home Minister gi wafam Manipur gi miam da chawna minambani athauba haiba pau amasung Pongnafam pausi gi ahan belamaida phongli Chorachandpur dagi gari mapot oina laktuna thangjing ching kahandaba honagre Army amasung CRPF na Purup animake miyoi amatada changhan khidre haiba pauna huyelam pauge ahan headline tawduna phongli Kuki militant singna konsa khulda chathakiba thawong naga singilam munaba honabani ELNCA haiba pau naharul gi thawdangda maruga pawina phongli Awang nongpok ki lambi sing US ki thakta semnaba thawrang tawri Nitin Gadkari haiba pau Isel Express ki ahan belamaida maruga pawina phongli Aina thingraba lalholup KCP gi mapok kumona lakpada yai phapauzel pirak pik pausu sanaleba yauna tai pause singda phongnari thangjingda laikhromba chatkadawa sing laktanaba kuki jo singna kihelakle haiba pau Imphal Free Press ki ahan belamaida phongli kangpokpida kotuna mitei singi mayokta chathaba thabak thoram sing henna kansin khre haiba pau Morning Bell ki ahan belamaida phongli Imphal Dimapur lambida kangpokpi district ki gamgi faida kotu gi checkpoint amuk han hangdok haiba pau ganphu mel gi ahanba lamaida maroiba pawina phongli India Myanmar amasung Tajikistan da ngarang yuhar ha khi haiba paw amasu Tamenglong Times pawsegi ahanba lamaida maroiba pawina phongli Rajesh Thakachari Geetchandra Aroibada Maroiba Pau Manipur ngasi dharma gi chatnabi amasung harau tayambaga loinana cherauba kumai pangthokli Security Force na Manipur gi tongan mafamdagi kujuklaising lalobasing amadi drug lalobasing phagale amasung leibagasina ngasi Bharat Sangbidan bu semlamba Dr. B.R. Ambedkar gi chama kuntra mari suba mapok kumon numita ikai khumnaba ulagli Pau lujare